Hello everyone, Pusparnina mayambu ikongnuna khurumjari. Ngasigi video asidi underweight oiba haibadi arumba handharakpa sigi maramda oina aina video asi semjare. Ado mayamsi khangminnasi karigidamakta aigi arumba singse handharaibano underweight oiribano haibasigi matangda ahanbada starvation haise sidadi aina artha ama oina dum hanjarage haibadi balance suna chadaba aina chariba portion jida inadequate oina haibadi machal suna chadaba calories sing walakpa protein walakpa fat minerals sing balance oina charaktraba matamda aigi isada underweight se laebuko si lakpana maram oiraga aigi body gi akhoi fatty tissue sing se akhoi fat yauriba tissue sing se loina handarakpa mangakpa adudagi aigi fat ki tissue sing se mangjalakpana maram oiraga saru ngakta ngaisala ani aduga heart ki muscle sing se loina sondara ani next ta khoigi small intestine khoigi chariba chasaliba chinjak mayam se mana absorb tawhoraga chupsal horaga kanaba nutrients sing se loksanba se ngama aroiba aigi isa se adudagi di underweight haidi arumba sing se loina handara ani mana absorb su tawhoraroi kanaba chari gai mayam chasalaga su phajana chupsanba haibadi mana kanaba sing loksangajabe isada phanggadabse phangdrabanina hena akhoi arumba handarakpada mating pange next ta akhoi hypotension haibadi bp yamna blood pressure se low ishela ani ba aigi arumba se yamna handara agadi adudagi aigi unsa singse yamna kangjalakpa manba maongda leirakpa dry yamna ushalakpa duga elastic ki chang se yamna handarakpa khotpa thoe aduga laina khara lei diabetes kuma naba mi singdasu arumba gi chang se yamna thuna handarakpa sumaina thoe aduga diabetes khata nataba atopa laina khara da su thoe khoigi tv naba tuberculosis naba mi singsasu infection gi chance su yamna wange aduga arumba singse yam thuna handarakwa sumgumba thoe aduga khoigi cancer gumba naba midana hena arumba handarakpagi chance yamna thuna khoigi isada yamna tawgalle sigumba condition khara dasu aigi isa underweight handarakpagi maram ama chauna lei aduga next maru oina khoigi mal absorption haitare syndrome khoi chariba chinjak mayam se charaga hena absorb tawraktaba aigi kanaba sing ngasai su haijagibudu phangaktabana maram oiraga hena aigi arumba handarakpa sigumba matam sidadi aigi hida khatang chaba natana chinjak yamna fajana chaba aigi akhoi fruit groups mayam se suna chaba aduga high calorie oiba food singse matam chang naina chaba balance oina chaba ama changi mathangda ANOREXIA NERVOSA hairibase eating disorder amakhakne masi psychological factor habadi wakhana thoanba akoigi disorder amakhakne sida kamai tawge haba matamda akoigi wakhanje kai hani noirena adum khanjaba aduga amuk chaba se khitang amuk chaba aduga amuk lepa exercise amuk phajana toksanba aduga amuk kai hani dieting su mayam toksanba chaba na niyom chumna balance oina chadaba kaiguma matamda yamna emotional oiraga adigi mood yamna off leiba aduga depression yamna leiba mi dasu thohalle aduga aigi imungi family singna thongaga piraga su hek chadaba aise noigi ne hek pakhatpa adigi emotional ju yam toina oiganba aduna chaba thakpa mayam walakpa khara hebu chaba khara amuk lepa adudagi aigi arumba singse loina handara ani maru oina nupi chahi 35 daina 15 fawgi manungda yamna thokanba problem ni aduga isana yamna deep knowledge laksanba khoigi chinjaki maramda ai sije charagadi yam noi khalakani aduga si tawgani kana yam khanjabado adoidi underweight mayam oirakpadagi aigi electrolyte balancing do oira aroi oningba moongda dum leiba oninga lawba sumai oning lawba sumai thokla ani adudagi nupi singda kaidawra ani thagi khongkap lakpa periods lakpa matamda tang naina narla aroiba phajana chaba thakpa walakpadagi chang nairaktaba amuk lepa thengna lakpa ngana lakpa sumaina thokpa problem yamna thoe maru oina aina phajana chadaba charaga su niyom chumna chadaba aduga aigi food groups mayam suraktaba balance oraktabadagi thoe aduga karigumba matamda yamna serious oigragadi hospitalize pokta tawba yawe ko sigi anorexia nervosa gumba problem se leirakpadagi aduna phajana chabiba balance oiba aduga chaba yaba pot kaidi phajana niyom chumna machal suna chabiba si ama changi balance diet ki maramda so ai video soidana semjar rakke next ta khoigi
ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯦꯁ ꯌꯥꯝꯅ ꯂꯧꯕ, ꯌꯥꯝꯅ ꯅꯔꯚꯁ ꯂꯩꯕ, ꯃꯊꯥ ꯌꯥꯝꯅ ꯁꯥꯒꯟꯕ, ꯑꯩꯒꯤ ꯊꯕꯛꯀꯤꯕꯨ ꯑꯣꯏꯔꯕꯁꯨ ꯌꯨꯝꯒꯤꯕꯨ ꯑꯣꯏꯔꯕꯁꯨ ꯁꯨꯃꯥꯏꯅ ꯁ꯭ꯇ꯭ꯔꯦꯁꯁꯦ ꯂꯩꯔꯤꯀꯥꯟꯗ ꯑꯩꯒ ꯆꯥꯒꯗꯕ ꯃꯇꯝ ꯀꯥꯏꯊꯣꯛꯇꯕ, ꯑꯗꯨꯒ ꯆꯥꯗꯕꯤ ꯍꯦꯛ ꯃꯇꯝ ꯑꯩꯈꯣꯏꯒꯤ ꯃꯊꯥꯗꯣ ꯑꯗꯨꯝ ꯁꯥꯔꯒ ꯂꯩꯕ, ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗ ꯑꯩꯒꯤ ꯊꯕꯛꯇꯁꯨ ꯀꯥꯏꯔꯛꯑꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯋꯤꯛꯅꯦꯁ ꯍꯥꯏꯗꯤ ꯃꯁꯜꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯀꯥꯏꯊꯔꯛꯑꯅꯤ, ꯑꯗꯨꯒ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯁꯨ ꯍꯦꯟꯅ ꯐꯥꯎꯔꯛꯑꯔꯣꯏ, ꯑꯗꯨꯒ ꯌꯥꯝꯅ ꯁꯤꯚꯤꯌꯔ ꯑꯣꯏꯁꯟꯈ꯭ꯔꯒꯗꯤ ꯑꯩꯒꯤ ꯊꯕꯛꯁꯨ ꯐꯖꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯔꯛꯑꯔꯣꯏ, ꯑꯅꯥꯕ ꯃꯌꯥꯝ ꯊꯣꯛꯂꯛꯄꯒꯤ ꯆꯥꯟꯁꯁꯨ ꯋꯥꯡꯉꯛꯑꯅꯤ. ꯑꯗꯨꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯖꯟꯕꯤꯗꯕ, ꯑꯗꯨꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝꯅ ꯂꯩꯔꯒꯁꯨ ꯈꯤꯇꯪ ꯑꯩ ꯏꯁꯥꯅꯁꯨ ꯀꯩꯅꯣ ꯇꯧꯗꯕ ꯇꯥꯔꯦ, ꯍꯥꯏꯗꯤ ꯈꯔ ꯀꯥꯏꯊꯣꯛꯑꯒ ꯆꯥꯕꯒꯤ ꯃꯇꯝ ꯑꯃ ꯁꯦꯝꯕꯤꯕ, ꯑꯗꯨꯒ ꯌꯥꯝ ꯑꯦꯛꯇꯤꯞ ꯑꯣꯏꯕ, ꯍꯥꯏꯕꯗꯤ ꯆꯥꯕ ꯅꯪꯗꯒꯩ ꯊꯕꯛ ꯁꯨꯝ ꯇꯧꯔꯒ ꯂꯩꯕ, ꯁꯤꯗꯁꯨ ꯌꯥꯝꯅ ꯑꯔꯨꯝꯕ ꯍꯟꯊꯔꯛꯄ ꯇꯧꯏꯀꯣ. ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯊꯕꯛꯇ ꯌꯥꯝ ꯈꯣꯏꯖꯪꯅ ꯇꯧꯕ ꯉꯝꯃꯛꯇꯕ, ꯏꯁꯥꯗꯣ ꯁꯣꯟꯊꯔꯛꯑꯕꯅꯤꯅ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤꯖꯟ ꯂꯧꯕ ꯈꯣꯠꯄꯁꯨ ꯉꯝꯃꯛꯇꯕ ꯊꯣꯛꯍꯟꯕ ꯌꯥꯎꯋꯦ. ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯩꯈꯣꯏꯒꯤ ꯄꯦꯊꯣꯂꯣꯖꯤꯀꯦꯜ ꯀꯟꯗꯤꯁꯟ, ꯂꯥꯏꯍꯧ ꯌꯥꯝꯅ ꯇꯧꯒꯟꯕ, ꯌꯥꯝꯅ ꯏꯃ꯭ꯌꯨꯟ ꯁꯣꯟꯕ, ꯏꯟꯐꯦꯛꯁꯟ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯒꯟꯕ, ꯂꯧꯅꯒꯟꯕ ꯂꯥꯏꯅꯥꯁꯤꯡ ꯑꯩꯈꯣꯏ ꯇꯧꯒꯟꯕ, ꯑꯗꯨꯒ ꯄꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ, ꯒꯦꯁꯇ꯭ꯔꯣꯒꯤ ꯗꯤꯁꯇꯔꯕꯦꯟꯁ ꯂꯩꯕ, ꯆꯥꯔꯒ ꯄꯨꯛ ꯍꯦꯛ ꯑꯣꯅꯤꯡꯕ ꯂꯥꯎꯕ, ꯑꯩꯈꯣꯏꯒꯤ ꯄꯨꯛꯁꯦ ꯑꯗꯨꯝ ꯊꯟꯒꯠꯂ ꯂꯩꯕ, ꯆꯈꯥꯎ ꯌꯥꯝꯅ ꯁꯣꯛꯄ, ꯁꯤꯒꯨꯝꯕ ꯃꯤꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯆꯥꯕꯗꯣ ꯍꯟꯊꯔꯛꯑꯕꯅꯤನ ꯑꯩꯈꯣꯏꯒꯤ ꯋꯦꯠꯁꯦ ꯍꯟꯊꯔꯛꯑꯦ. ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯒꯦꯁꯇ꯭ꯔꯣꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ, ꯑꯣꯅꯤꯡꯉ ꯂꯩꯕ ꯈꯣꯠꯄ ꯃꯌꯥꯝꯁꯤꯅ ꯑꯩꯒꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯂꯛꯑꯅꯤ, ꯑꯗꯨꯗꯒꯤ ꯑꯔꯨꯝꯕ ꯍꯟꯊꯔꯛꯄ. ꯃꯊꯪꯗ ꯍꯥꯏꯄꯔꯊꯥꯏꯔꯣꯏꯗꯤꯖꯝ. ꯊꯥꯏꯔꯣꯏꯗꯇ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯂꯩ, ꯍꯥꯏꯄꯣꯊꯥꯏꯔꯣꯏꯗꯤꯖꯝ ꯍꯥꯏꯕ ꯑꯃꯒ ꯍꯥꯏꯄꯔ ꯍꯥꯏꯕ ꯑꯃꯒ. ꯍꯥꯏꯄꯔꯁꯦ ꯅꯥꯔꯒꯗꯤ ꯑꯔꯨꯝꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝꯅ ꯊꯨꯅ ꯍꯟꯊꯔꯛꯑꯦ. ꯁꯤꯒꯨꯝꯕ ꯀꯟꯗꯤꯁꯟꯁꯦ ꯂꯩꯔꯕ ꯃꯇꯝꯗ ꯑꯩꯒꯤ ꯋꯦꯠ ꯌꯥꯝꯅ ꯇꯥꯔꯛꯄ, ꯌꯥꯝ ꯍꯦꯟꯒꯠꯂꯨ ꯌꯥꯗꯕ, ꯑꯔꯨꯝꯕ ꯍꯦꯟꯒꯠꯂꯨ ꯌꯥꯗꯕꯁꯦ ꯊꯣꯛꯍꯜꯂꯦ. ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯒꯥꯏꯗꯂꯥꯏꯟꯁ ꯐꯣꯂꯣ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯔꯤꯅ ꯑꯩꯒꯤ ꯑꯔꯨꯝꯕ ꯍꯦꯟꯒꯠꯇ꯭ꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝ, ꯑꯩꯈꯣꯏꯒꯤ ꯑꯔꯨꯝꯕ ꯇꯥꯔꯛꯏꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯁꯦ ꯍꯥꯟꯅ ꯈꯪꯍꯟꯖꯅꯤꯡꯕꯒꯤ ꯑꯩ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯕꯅꯤ. ꯃꯊꯪ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯗꯥꯏꯇꯔꯤ ꯒꯥꯏꯗꯂꯥꯏꯟ ꯁꯣꯏꯗꯅ ꯁꯦꯝꯖꯔꯛꯀꯦ. ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ. ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ.